CHATLIBA tha asigi tarada Imphal East District ki MOIRANG KAMPU AWANG LEIKAI dagi Laishram Malemnganba Meetei CHAHI 18 bu Hatpada Chennabani Haiba MEEOI2 Manipur Police na wanted ni HAINA Laothorakhre Hairiba MEEOI2 asi lona thingkraba lalhaulup UNLF kidi hairi thiba khangdana hojik lairiba MEEOI2 adudi sagol mangi tiger kem dagi thangjam thongamba Meetei CHAHI 13 apokpa thangjam Sunil Meitei amadi sagol mang lamboi khul makha LEIKAI dagi Sumbam Purengan ba Elias Amitlang CHAHI 13 apokpa H ibu hanbini hairiba MEEOI2 asigi laifam chafamgi matangda paupi bangamba MEEOI singda selgi manapi gani loinana makoi ani pu changjapam piramba MEEOI natraga imungi MEEOI singda logi matung inna phangpham thokpa chairaksu fanghangani hairiba MEEOI2 asigi maramda miyamna SP Imphal East ki control room gi mobile number 7085368633 da paupi birakna ba Imphal East district ki police ki maikei degi khanghalakli